오피셜을 ꯊꯕꯛ ꯊꯥꯗꯕꯒꯤ ꯁꯦꯟꯗꯨ ꯍꯦꯛ ꯄꯤꯔꯨꯕꯗꯅꯦ ꯊꯕꯛꯇꯨꯁꯨ ꯑꯗꯨꯝ ꯍꯥꯏꯗꯣꯛꯑꯣꯏꯗꯕ ꯃꯣꯏ ꯄꯥꯕꯨꯡꯒꯤ ꯋꯥꯗꯣ ꯇꯥꯕ ꯌꯥꯕ ꯋꯥ ꯅꯠꯇ꯭ꯔꯦ ꯃꯣꯏ ꯄꯥꯕꯨꯡ ꯀꯔꯤꯒꯤ ꯃꯟꯇ꯭ꯔꯤ ꯑꯃꯇꯅ ꯑꯣꯐꯤꯁꯥꯔ ꯑꯃꯇꯅ ꯂꯨꯄꯥ ꯂꯥꯛ ꯀꯔꯣꯔ ꯑꯩ ꯄꯩꯁꯥ ꯆꯥꯒꯦꯗꯤ ꯀꯅꯥꯝꯇꯅ ꯍꯥꯏꯔꯣꯏ ꯃꯣꯏ ꯄꯥꯕꯨꯡ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯑꯃꯟꯕ ꯍꯥꯏꯕ ꯑꯃꯒ ꯑꯉꯥꯟꯕ ꯍꯥꯏꯕ ꯑꯃꯒ ꯑꯅꯤ ꯂꯩ ꯑꯃꯟꯕ ꯑꯉꯥꯟꯕ ꯌꯥꯎꯗꯅ ꯑꯆꯨꯝ ꯑꯔꯥꯟ ꯌꯥꯎꯗꯅ ꯇꯥꯏꯕꯪꯄꯥꯟ ꯁꯦꯝꯕ ꯌꯥꯕ ꯅꯠꯇꯦꯅꯦ ꯃꯣꯏ ꯄꯥꯕꯨꯡ ꯑꯅꯧꯕ ꯑꯥꯔꯇꯤꯁꯁꯤꯡꯁꯤꯗ ꯄꯤꯒꯗꯕ ꯃꯦꯁꯦꯖ ꯃꯈꯣꯏꯗ ꯀꯩꯅꯣ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯑꯣꯏꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯣꯏ ꯅꯪꯅ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯑꯗꯨ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕ ꯂꯤꯂꯥ ꯑꯍꯜ ꯂꯃꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯅ ꯌꯥꯎꯔꯛꯄꯁꯤ 1972-3 ꯑꯗꯨꯋꯥꯏꯗꯒꯤ ꯂꯤꯂꯥꯒꯤ ꯐꯤꯜꯁꯤꯗ ꯈꯣꯡꯗꯥꯕ ꯍꯧꯔꯛꯑꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯛꯏ ꯑꯍꯜ ꯂꯃꯟꯒꯤ ꯃꯌꯥꯝꯒꯤ ꯃꯇꯨꯡ ꯏꯟꯕꯁꯤꯗ ꯐꯝꯃꯦꯟ ꯀꯥꯔꯛꯇꯦ ꯃꯣꯏ ꯃꯌꯥꯝꯒꯤ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯉꯒ ꯁꯦꯕꯥ ꯇꯧꯔꯛꯏ ꯑꯔꯦꯝꯕ ꯆꯒꯥ ꯆꯒꯨ ꯆꯥꯔꯒ ꯂꯥꯛꯏ ꯂꯦꯝꯗ꯭ꯔꯒꯅ ꯑꯗꯨꯝ ꯆꯔꯥ ꯍꯦꯜꯂꯒ ꯂꯥꯛꯏ ꯁꯨꯃꯥꯏꯅ ꯑꯍꯜ ꯂꯃꯟꯒꯤ ꯁꯦꯕꯥ ꯇꯧꯔꯒ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯅ ꯍꯣꯠꯅꯖꯔꯛꯏ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯁꯛꯐꯝꯁꯤꯗ ꯅꯨꯄꯤꯒꯤ ꯃꯥꯟꯕꯒꯤ ꯀꯔꯤꯒꯨꯝꯕ ꯑꯦꯅꯥꯇꯣꯃꯤ ꯑꯝꯇ ꯂꯩꯕ ꯅꯠꯇꯦ ꯑꯗꯨꯅ ꯑꯩꯈꯣꯏꯁꯤ ꯃꯅꯤꯄꯨꯔꯒꯤ ꯚꯥꯕꯣꯛꯁꯤꯡꯁꯤꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯗꯦ ꯑꯩꯒꯤ ꯁꯛꯐꯝꯁꯤꯗ ꯍꯧꯖꯤꯛꯇꯤ ꯃꯁꯛ ꯐꯖꯕ ꯉꯥꯛꯇ ꯊꯣꯔꯒ ꯃꯣꯏꯅ ꯄꯩꯔꯦ ꯄꯩꯕ ꯂꯤꯂꯥ ꯇꯧꯒꯦꯔꯥ ꯇꯧꯔꯣꯏꯔꯥ ꯃꯣꯏꯅ ꯆꯦꯞꯄꯦ ꯆꯦꯞꯄ ꯑꯗꯨ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯒꯤ ꯁꯛꯐꯝꯁꯤꯗ ꯃꯣꯏꯅ ꯌꯦꯡꯅꯤꯡꯕꯗꯨ ꯌꯥꯎꯗꯕꯅꯤna ꯑꯩꯈꯣꯏꯅ 90% ꯑꯩꯒꯤ ꯕꯦꯁ ꯂꯦꯚꯦꯜꯗ ꯂꯤꯂꯥꯒꯤ ꯑꯔꯩꯕ ꯑꯩꯒꯤ ꯂꯩꯖꯕ ꯏꯍꯩꯁꯤ ꯊꯋꯥꯏ ꯌꯥꯎꯅ ꯍꯣꯠꯅꯔꯀꯥꯟꯗꯨꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯚꯥꯕꯣꯛꯅ ꯌꯦꯡꯅꯤꯡꯕꯒꯤ ꯁꯤꯌꯥꯔ ꯃꯆꯦꯠ ꯃꯆꯥ ꯑꯃꯈꯛꯇꯪ ꯊꯨꯡꯕꯤꯕꯅꯤ ꯑꯗꯨꯅ ꯃꯌꯥꯝꯒꯤ ꯃꯇꯨꯡ ꯏꯜꯂꯛꯄꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯔꯦ ꯍꯧꯖꯤꯛꯀꯤꯗꯤ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯃꯌꯥꯝ ꯑꯃ ꯅꯨꯄꯤ ꯃꯥꯟꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯥꯛꯑꯦ ꯑꯩꯈꯣꯏ ꯃꯇꯝꯗꯗꯤ ꯃꯦꯀꯞꯁꯨ ꯍꯩꯇꯦ ꯅꯥꯇꯣꯟ ꯅꯝꯃꯤꯁꯤ ꯀꯃꯥꯏꯅ ꯇꯨꯝꯍꯟꯅꯤ ꯑꯗꯒꯤ ꯆꯤꯝꯕꯥꯟ ꯆꯥꯎꯔꯤꯁꯤ ꯀꯃꯥꯏꯅ ꯀꯛꯊꯠꯀꯅꯤ ꯄꯤꯁꯨꯝꯁꯤ ꯀꯃꯥꯏꯅ ꯌꯦꯛꯀꯅꯤ ꯀꯔꯤꯒꯨꯝꯕ ꯋꯤꯗꯥꯎꯠ ꯁꯤꯡꯒꯜ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯇꯦꯂꯦꯟꯇꯨ ꯂꯩꯔꯛꯇꯕꯅꯤꯅ ꯑꯩꯈꯣꯏꯅ ꯇꯝꯃꯛꯇꯕꯅꯤꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯇꯧꯈꯤꯕꯗꯨꯅ ꯉꯁꯤꯗꯤ ꯁꯤꯗ ꯁꯣꯏꯔꯦ ꯑꯗꯨ ꯇꯧꯔꯦꯅ ꯈꯖꯤꯛ ꯈꯖꯤꯛ ꯂꯥꯛꯑꯒ ꯇꯧꯔꯛꯄꯅꯤꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯅ ꯍꯧꯔꯛꯑꯦ ꯑꯩꯒ꯭ꯌꯥ ꯅꯆꯥꯅ ꯄꯥꯝꯃꯦ ꯍꯥꯏꯗꯨꯅ ꯄꯨꯔꯛꯑꯕꯅꯤꯅ ꯍꯧꯖꯤꯛ ꯅꯃꯧꯁꯦ ꯑꯩꯈꯣꯏꯅ इखुद चाना वारगा माबु हरावरा इमुंग असिगी मवोइना थंबीबदा कयामु याम कायरदगे या फरे फरे अयाना सागै जाति मियंगदगी नमौ असिबु अई पामदे मांगी सेंगे हाइना इंथोप तारगसु अईदि नुपीनीना नुपीगी अवाबदु खंगी अई इमौबु अई लौसिनजरगने माबु अई इमौइना इमुंग असिदा पुछनजरनी बेमा कैसु खलुनु इमौसिदी नंगदा सनादु थंबालोयु नंगना नंगी पारी पुरी सागैबुने अवांबा थाकदा चिंखतमु कनाना मैतैनो कनाना ब्राह्मणनो कनाना हावनो कनाना मयांगनो अखोय इमामतगी मचाने इमतनी इगी मचुबु चमानद्रो चलु चलु इमानने यारे इमुंगदा सोंखादा चंग अफिना रों होंदो चा इसिनदगी सिद्रबा या चैतै मियामना चैतै साबारगा खंगनगिबा मैतैगे मजत्रा कमद्रामा एसोसिएशनगी लीला लेगिद्रबा अयाम्बा लोइबा आर्टिस्ट खुदिमा अमत्ता लेगिद्रे हुजिकी कुमिनारंबा याम्बा उत्तम कुमार मागा पारगा सुमाइन तौरगा लाइक लाइसु याम हैरगा थबक्की वानोमगी करप्शन मणिपुरदा लेरिबा करप्शन मयामसिदा थबक्सी इंटरव्यू खुदिंगदा यावरगा माय पापा ngamdaba aduna mana tamuriba mai dukana dena mana dankar oigiba maduna imungsida mauduna imung manung mana yu ngauduna nongamadagi nimitabu dankar loigra kanda maujina imung punaba honaba pisalonsa ngamaktadana tike kala bazaar tawrapa mori chalakpa mayamji tawrapaduda miyamna ngangnagiba adugi akoigi pulisingna kala bazaar tawbi pharaga matamda jailda bu thajandana tawgiba matamduda gi dialogue ni kaino sar ticket kala bazaar tawba aduga mori chatpasina kayamu yamna sargida soge sar hingba ngamnanaba ngamnaba ngamba pai tawduna honajabasida sarhoigi mit tanglaba ain amuba ain aduna ekhoi kari chetheng piba ngambage sar ekhoi su pami sofa da pamaga ipuroibaga harau rau tv yeminaba car da chalaga marketing chaminaba adu upai leita duna tawriba ekhoi kari upai tawduna ekhoi bu hingwa haribano ekhoi bu hinganingdirgana hatopiro ekhoi bu hatopiro sar ꯑꯩꯅ ꯄꯥꯝꯖꯕ ꯂꯝꯕꯤ ꯆꯠꯄꯗꯁꯨ ꯅꯨꯡꯉꯥꯏꯅ ꯆꯠꯄ ꯑꯣꯏꯒꯅꯤꯕ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏ ꯐꯖꯩ ꯉꯥꯡꯖ ꯁꯛꯆꯔꯤꯕꯁꯤ ꯈꯔ ꯅꯍꯩꯅꯁꯤꯡ ꯇꯝꯃꯜꯂꯨꯕꯗꯨꯒꯤ ꯈꯪꯕ ꯈꯔꯗꯨꯅꯤꯅꯦ ꯅꯪꯅ ꯉꯥꯡꯂꯤꯕꯁꯦ ꯑꯗꯨꯕꯨ ꯇ꯭ꯔꯦꯗꯤꯁꯟ ꯃꯇꯝ ꯑꯃꯗ ꯃꯃꯥ ꯑꯣꯏꯔꯛꯈꯤꯅꯤ ꯃꯇꯝꯗ ꯅꯪꯅ ꯄꯣꯛꯄ ꯃꯇꯝꯗ ꯅꯪꯁꯨ ꯊꯃꯣꯏ ꯀꯥꯏꯒꯅꯤ ꯈꯥꯡꯕ ꯉꯝꯃꯣꯏ ꯑꯩꯁꯨ ꯉꯝꯗꯦ ꯏꯃꯥ
ꯇꯥꯃꯣ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯁꯥꯕꯤ ꯑꯥꯔꯇꯤꯁ ꯀꯥꯡꯕꯨꯁꯦ ꯍꯣꯏ. ꯅꯧꯅ ꯆꯪꯉꯛꯏꯕꯁꯦ ꯃꯈꯣꯏꯗ ꯇꯥꯃꯣ ꯍꯣꯏꯅ ꯊꯦꯡꯅꯔꯛꯄ ꯅꯨꯄꯤ ꯁꯥꯕꯤꯗ ꯊꯦꯡꯅꯔꯛꯄ ꯈꯨꯗꯣꯡ ꯆꯥꯗꯕꯁꯤꯡꯗꯣ ꯃꯈꯣꯏꯗꯗꯤ ꯇꯥꯃꯣ ꯍꯣꯏꯅ ꯊꯦꯡꯅꯗꯅꯕꯒꯤ ꯃꯈꯣꯏꯗ ꯍꯥꯏꯕꯤꯅꯤꯡꯕꯗꯣ ꯊꯝꯕꯤꯔꯝꯃꯣ. ꯍꯣꯏ. ꯍꯧꯖꯤꯛ ꯁꯨꯃꯥꯡ ꯂꯤꯂꯥꯒꯤ ꯑꯩ ꯈꯔꯗꯤ ꯀꯣꯏꯊꯣꯛꯑꯒꯦ. ꯁꯨꯃꯥꯡ ꯂꯤꯂꯥꯒꯤ ꯑꯥꯔꯇꯤꯁꯁꯤꯡꯁꯤ ꯑꯩꯈꯣই ꯁꯦꯡ ꯁꯦꯡꯅ ꯅꯨꯄꯤ ꯁꯥꯔꯤꯕ ꯑꯩꯈꯣꯏꯁꯦ ꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯂꯥꯏꯕꯛ ꯊꯤ. ꯀꯔꯤꯒꯤꯅꯣ ꯃꯗꯨ ꯑꯩꯈꯣꯏꯒꯤ ꯑꯁꯣꯏꯕ ꯑꯣꯏꯔꯝꯕꯗꯤ ꯌꯥꯏ. ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯑꯩꯅ ꯑꯦꯛꯇꯔ ꯑꯃ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩ ꯍꯥꯞꯄꯤꯕ ꯄꯥꯇ꯭ꯔꯗꯨꯒꯤ ꯃꯑꯣꯡ ꯃꯥꯜꯍꯟꯕ ꯆꯪꯉꯤ. ꯑꯦꯅꯤ ꯀꯞꯇ ꯍꯥꯞꯄꯦ ꯑꯩ ꯀꯞ ꯃꯥꯜꯍꯟꯕ ꯇꯥꯏ. ꯄꯨꯈꯝꯗ ꯍꯥꯞꯄꯦ ꯄꯨꯈꯝ ꯃꯥꯜꯍꯟꯕ ꯇꯥꯏ. ꯁꯅꯥꯕꯨꯟꯗ ꯍꯥꯞꯄꯦ ꯁꯅꯥꯕꯨꯟ ꯃꯥꯜꯍꯟꯕ ꯇꯥꯏ. ꯑꯩꯅ ꯅꯨꯄꯤ ꯈꯛ ꯁꯥꯕ ꯅꯠꯇꯅ ꯑꯦꯅꯤ ꯔꯥꯎꯟ ꯍꯅꯨꯕꯁꯨ ꯁꯥꯕ ꯉꯝꯕ, ꯍꯤꯔꯣꯁꯨ ꯀꯨꯝꯕ ꯉꯝꯕ, ꯁꯄꯣꯔꯇꯤꯡ ꯀꯨꯝꯕ, ꯔꯥꯏꯕꯦꯜ ꯀꯨꯝꯕ ꯂꯣꯏꯅ ꯉꯝꯕ ꯑꯗꯨ ꯆꯪꯉꯤꯀꯣ. ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯁꯣꯁꯥꯏꯇꯤꯁꯤꯗ ꯂꯩꯔꯤꯕ ꯀꯩꯅꯣꯁꯤꯗꯤ ꯐꯤꯃꯦꯜ ꯔꯣꯜ ꯀꯨꯝꯈꯤꯕ ꯀꯥꯡꯕꯨꯁꯤ ꯁꯃꯥꯖꯗ ꯃꯃꯤ ꯑꯃ ꯀꯔꯤꯒꯨꯝꯕ ꯑꯩꯃꯛꯅ ꯀꯨꯝꯈꯤꯕ ꯂꯤꯂꯥꯁꯤꯡꯗ ꯑꯩꯒꯤ ꯀꯩꯁꯥꯝꯊꯣꯡ ꯊꯣꯏꯕꯤ ꯑꯣꯏꯔꯣ ꯑꯗꯒꯤ ꯈꯝꯅꯨ 82 ꯑꯣꯏꯔꯣ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯨꯝꯈꯤꯕ ꯔꯣꯜꯁꯤꯡꯁꯤ ꯚꯥꯕꯣꯛꯀꯤ ꯊꯃꯣꯏꯗ ꯆꯨꯔꯒ ꯂꯩꯈ꯭ꯔꯕꯅꯤ. ꯃꯗꯨ ꯑꯩꯅ ꯑꯃꯨꯛ ꯑꯦꯛꯇꯔ ꯑꯃꯅꯤ ꯍꯥꯏꯗꯅ ꯑꯩꯅ ꯅꯨꯄꯥ ꯑꯃꯨꯛ ꯁꯥꯔꯒ ꯊꯣꯛꯄ ꯃꯇꯝꯗ ꯃꯅꯤꯄꯨꯔꯒꯤ ꯑꯣꯗꯤꯌꯟꯁ ꯃꯅꯤꯄꯨꯔꯒꯤ ꯚꯤꯌꯨꯋꯔꯁꯤꯡꯗ ꯁꯣꯏꯗꯅ ꯑꯣꯏꯌꯣꯟꯅꯅꯤ ꯍꯥꯏꯅ ꯈꯜꯂꯤ. ꯑꯦꯅꯤ ꯈꯣꯟꯖꯦꯜꯗꯅꯤ ꯈꯪꯗꯦ. ꯈꯣꯟꯖꯦꯜꯁꯨ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯃꯅꯥꯛ ꯆꯪꯈ꯭ꯔꯒ ꯑꯗꯨꯝ ꯈꯔ ꯃꯦꯂꯣ ꯑꯣꯏꯕ ꯈꯔ ꯃꯦꯡꯕ ꯁꯨꯝ ꯂꯥꯛꯄꯅꯤꯅ ꯅꯨꯄꯥꯒꯤ ꯈꯣꯟꯖꯦꯜꯗ ꯑꯩꯈꯣꯏꯒꯤ ꯃꯥꯟꯕ ꯈꯔ ꯋꯥꯠꯀꯅꯤ. ꯑꯗꯨꯃꯛꯅ ꯃꯗꯨ ꯃꯥꯜꯍꯟꯕ ꯉꯝꯗꯕꯁꯦ ꯑꯩꯈꯣꯏꯒꯤ ꯑꯁꯣꯏꯕꯅꯤ. ꯑꯗꯨꯅ ꯖꯒꯥꯁꯨ ꯌꯥꯝ ꯄꯤꯛꯄ ꯇꯦꯟꯕ ꯁꯨꯃꯥꯡ ꯂꯤꯂꯥꯒꯤ ꯄꯤꯛꯑꯕ ꯀꯥꯈꯨ ꯁꯤꯈꯛ ꯅꯠꯇꯅ ꯑꯩꯈꯣꯏꯁꯤ ꯇꯤꯚꯤ ꯁꯦꯔꯤꯌꯦꯜ ꯀꯨꯝꯕ ꯌꯥꯗꯕ, ꯑꯗꯒꯤ ꯐꯤꯂꯝꯗ ꯀꯨꯝꯕ ꯌꯥꯗꯕ, ꯑꯗꯒꯤ ꯔꯦꯗꯤꯑꯣ ꯑꯣꯜ ꯏꯟꯗꯤꯌꯥ ꯔꯦꯗꯤꯑꯣꯒꯤ ꯑꯦꯄ꯭ꯔꯨꯞ ꯑꯥꯔꯇꯤꯁ ꯑꯣꯏꯕ ꯉꯝꯗꯕ. ꯃꯗꯨ ꯀꯔꯤꯒꯤꯅꯣ? ꯑꯩꯈꯣꯏ ꯈꯣꯟꯖꯦꯜꯁꯤꯅ ꯅꯨꯄꯥꯒꯤ ꯑꯩꯅ ꯅꯨꯄꯤꯒꯤ ꯔꯣꯜ ꯀꯨꯝꯒꯦ ꯍꯥꯏꯕꯗꯤ ꯑꯩ ꯍꯌꯦꯡ ꯁꯣꯏꯁꯥꯡꯗ ꯌꯥꯔꯔꯣꯏ. ꯑꯗꯨꯅ ꯑꯩ ꯑꯦꯖ ꯑꯦ ꯅꯨꯄꯥ ꯑꯃꯒꯤ ꯔꯣꯜ ꯀꯨꯝꯒꯦ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯈꯣꯟꯖꯦꯜꯁꯤꯅ ꯃꯥꯜꯍꯟ ꯉꯝꯗꯕꯅꯤ나 ꯃꯗꯨ ꯑꯩꯈꯣꯏꯒꯤ ꯑꯁꯣꯏꯕꯅꯤ ꯍꯥꯏꯇꯥꯔꯦ. ꯑꯗꯨꯝ ꯉꯝꯗꯕ ꯁꯨꯃꯥꯡ ꯂꯤꯂꯥꯒꯤ ꯑꯄꯤꯛꯄ ꯖꯒꯥꯁꯤ ꯅꯠꯇꯕ ꯀꯔꯤꯝꯇ ꯂꯩꯇ꯭ꯔꯦꯕ ꯑꯩꯈꯣꯏꯒꯤ. ꯑꯗꯨꯅ ꯅꯨꯄꯤ ꯐꯥꯎꯕ ꯈꯤꯇꯪ ꯑꯍꯜ ꯑꯣꯏꯔꯗꯤ ꯌꯦꯡꯅꯤꯡꯗꯦ ꯀꯅꯥꯅꯁꯨ. ꯑꯗꯨꯅ ꯅꯨꯄꯥꯅꯒ ꯁꯥꯔꯦ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯑꯍꯜ ꯑꯣꯏꯔꯗꯤ ꯀꯅꯥꯅ ꯌꯦꯡꯅꯤꯡꯕ ꯍꯧꯅꯩ. ꯌꯦꯡꯅꯤꯡꯗꯦ ꯆꯪꯈ꯭ꯔꯣꯅ ꯍꯥꯏꯔꯛꯄ ꯑꯦꯅꯤ ꯋꯥꯍꯩ ꯋꯥꯔꯗ ꯑꯃ ꯍꯥꯏꯔꯛꯄ ꯇꯥꯕꯗ ꯑꯩꯈꯣꯏ ꯄꯨꯟꯁꯤꯁꯦ ꯂꯥꯏꯐꯁꯦ ꯑꯗꯨꯝ ꯂꯣꯏꯔꯕꯅꯦꯕ ꯑꯩꯈꯣꯏꯅ. ꯑꯗꯨꯅ ꯁꯨꯃꯥꯡ ꯂꯤꯂꯥꯒꯤ ꯑꯩꯈꯣꯏꯅ ꯈꯪꯖꯔꯛꯄꯗ ꯂꯥꯏ ꯑꯣꯏꯈ꯭ꯔꯕ ꯐꯥꯎꯔꯕ ꯐꯤꯃꯦꯜ ꯔꯣꯜ ꯀꯨꯝꯕꯤꯔꯝꯕ ꯂꯥꯏꯄ꯭ꯋꯥꯛꯇꯒꯤ ꯂꯥꯛꯄ ꯃꯥꯜꯂꯕ ꯅꯨꯄꯤꯁꯤꯡꯁꯤ ꯄꯣꯂꯣꯏꯗ ꯂꯣꯏꯔꯛꯄꯗ ꯀꯔꯤꯒꯨꯝꯕ ꯁꯤꯟꯐꯝ ꯑꯃꯁꯨ ꯍꯩꯍꯧꯗꯕ ꯁꯨꯝꯅ ꯈꯛꯀꯤ ꯂꯤꯂꯥ ꯑꯗꯨ ꯇꯧꯔꯒ ꯁꯔꯀꯥꯔꯒꯤ ꯖꯣꯕ ꯇꯧꯕꯁꯨ ꯅꯠꯇꯦ, ꯑꯦꯅꯤ ꯁꯤꯟꯐꯝ ꯑꯃ ꯇꯧꯕꯁꯨ ꯅꯠꯇꯦ, ꯂꯧꯁꯤꯡ ꯎꯕ ꯍꯩꯕꯁꯨ ꯅꯠꯇꯦ. ꯑꯗꯨꯅ ꯅꯨꯄꯤ ꯁꯥꯔꯝꯅꯦꯅ ꯅꯨꯄꯤ ꯈꯔ ꯃꯥꯟꯒꯨꯝꯁꯨ ꯇꯧ, ꯚꯥꯕꯣꯛꯅꯁꯨ ꯑꯗꯨꯝ ꯉꯝꯃꯣꯛ ꯑꯣꯏꯅ ꯎꯕꯤꯒꯨꯝ ꯇꯧ, ꯎꯁꯤꯠꯄꯤꯗꯕꯒꯨꯝꯁꯨ ꯇꯧ. ꯑꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯂꯥꯛꯄꯁꯤꯅ ꯍꯣꯇꯦꯜ ꯈꯔ ꯐꯝ, ꯑꯗꯒꯤ ꯏꯟꯖꯥꯡ ꯅꯥꯄꯤ ꯈꯔ ꯌꯣꯟ, ꯁꯤꯡꯖꯨ ꯕꯣꯔꯥ ꯈꯔ ꯌꯣꯟ, ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯏꯃꯤꯠꯁꯤꯗ ꯎꯈꯤꯕ ꯑꯦꯛꯖꯥꯝꯄꯜ ꯃꯌꯥꯝ ꯑꯃ ꯂꯩ ꯃꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ. ꯑꯗꯨꯅ ꯑꯩ ꯄꯨꯟꯁꯤꯃꯛꯇꯗꯤ ꯃꯗꯨꯃꯛꯇꯤ ꯊꯣꯛꯍꯟꯖꯅꯤꯡꯗꯗꯅ ꯑꯩꯈꯣꯏ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯤꯂꯥꯁꯤꯗ ꯅꯠꯇꯅ ꯂꯧꯁꯤꯡ ꯎꯕ ꯑꯦꯅꯤ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯍꯣꯠꯅꯔꯀꯥꯟꯗꯨꯗ ꯑꯩ ꯄꯨꯟꯁꯤꯃꯛꯇꯤ ꯃꯤꯅ ꯕꯦꯕꯥꯔ ꯇꯧꯕꯤꯕꯁꯨ ꯄꯥꯝꯃꯤ, ꯃꯤꯅ ꯎꯁꯤꯠꯇꯕꯁꯨ ꯄꯥꯝꯗꯦ. ꯂꯤꯂꯥ ꯌꯥꯎꯔꯝꯃꯤ ꯀꯥꯏꯅ ꯉꯝꯃꯣꯛ ꯑꯣꯏꯅ ꯂꯩꯕꯗꯨꯁꯨ ꯌꯥꯝꯅ ꯄꯥꯝꯖꯗꯦ. ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯡ ꯂꯤꯂꯥꯗ ꯅꯧꯅ ꯆꯪꯉꯛꯀꯗꯧꯔꯤꯕ ꯑꯗꯨꯒ ꯐꯤꯃꯦꯜ ꯔꯣꯜ ꯀꯨꯝꯕ ꯁꯤꯒꯨꯝꯕ ꯑꯥꯔꯠ ꯐꯣꯝꯁꯤꯗꯤ ꯌꯣꯛꯈꯠꯅꯤꯡꯉꯤ. ꯑꯗꯨꯒ ꯁꯤꯗ ꯆꯪꯕꯤꯔꯛꯎ. ꯑꯗꯨꯒ ꯊꯛꯁꯤ ꯈꯥꯁꯤ ꯅꯥꯏꯅ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯄꯣꯂꯣꯏꯗ ꯃꯤꯅ ꯎꯁꯤꯠꯇꯅꯕ ꯊꯕꯛꯇꯤ ꯇꯧꯗꯕꯤꯗ ꯑꯩꯒꯤ ꯆꯥꯅꯕ ꯁꯤꯟꯐꯝ ꯍꯧꯖꯤꯛ ꯕ꯭ꯌꯨꯇꯤ ꯄꯥꯔꯂꯔ ꯇꯧꯕ ꯌꯥꯏ, ꯑꯗꯒꯤ ꯑꯦꯅꯤ ꯗ꯭ꯔꯦꯁ ꯗꯤꯖꯥꯏꯟ ꯇꯧꯕ ꯌꯥꯏ, ꯑꯦꯅꯤ ꯃꯌꯥꯝ ꯑꯃ ꯁꯤꯟꯐꯝ ꯍꯧꯖꯤꯛꯇꯤ ꯆꯥꯅꯕ ꯃꯌꯥꯝ ꯑꯃ ꯊꯣꯛꯑꯦ. ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯥꯔꯠ ꯐꯣꯝꯁꯤꯗꯁꯨ ꯈꯣꯡꯗꯥꯕꯤꯗꯨꯅ ꯑꯗꯨꯒ ꯆꯥꯅꯕ ꯁꯤꯟꯐꯝ ꯇꯧꯔꯒ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯄꯣꯂꯣꯏꯗ ꯃꯃꯥꯡꯉꯩꯗ ꯊꯣꯛꯈꯤꯕ ꯑꯩꯈꯣꯏꯒꯤ ꯐꯤꯃꯦꯜ ꯔꯣꯜ ꯀꯨꯝꯕꯤꯔꯝꯕ ꯐꯥꯎꯔ ꯃꯌꯥꯝꯗꯨꯒꯤ ꯀꯩꯅꯣ ꯑꯗꯨ ꯉꯥꯛꯇ ꯂꯣꯏꯅꯃꯛ ꯃꯥꯡꯉꯤ ꯍꯥꯏꯕꯁꯨ ꯅꯠꯇꯦ. ꯑꯗꯨ ꯃꯔꯥꯏꯕꯛ ꯊꯤꯕ ꯀꯌꯥꯗꯣ ꯇꯥꯗꯅꯕ ꯑꯩꯈꯣꯏꯅ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯅꯧꯅ ꯆꯪꯉꯛꯀꯗꯧꯔꯤꯕ ꯅꯨꯄꯤ ꯁꯥꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯗꯁꯨ ꯑꯩ ꯑꯗꯨꯃꯥꯏꯅ ꯃꯈꯣꯏꯗ ꯑꯩ ꯊꯝꯖꯒꯦ. ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ. ꯑꯗꯨ ꯇꯥꯃꯣ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯡ ꯂꯤꯂꯥꯒꯤ ꯂꯤꯂꯥꯔꯣꯏ ꯑꯃ ꯑꯣꯏꯅꯅꯦꯀꯣ ꯍꯣꯏ. ꯒꯚꯔꯟꯃꯦꯟ ꯁꯥꯏꯠꯇꯒꯤ ꯃꯈꯣꯏꯅ ꯇꯧꯍꯟꯅꯤꯡꯕ ꯑꯄꯥꯝꯕ ꯈꯤꯇꯪ ꯐꯣꯡꯗꯣꯛꯄꯤꯔꯝꯃꯨ. ꯇꯁꯦꯡꯅ ꯃꯁꯤꯗꯤ ꯌꯥꯝ ꯂꯩꯈ꯭ꯔꯦ. ꯑꯗꯨꯕꯨ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯑꯦꯅꯤ ꯄꯥꯔꯁꯟ ꯈꯨꯗꯤꯡꯃꯛꯅ, ꯑꯥꯔꯇꯤꯁ ꯈꯨꯗꯤꯡꯃꯛꯅ, ꯑꯗꯒꯤ ꯏꯟꯇꯦꯂꯦꯛꯆꯨꯋꯦꯜ ꯀꯥꯡꯕꯨꯅ ꯁꯨꯃꯥꯏꯅ ꯁꯨꯃꯥꯡ ꯂꯤꯂꯥꯕꯨ ꯅꯨꯡꯁꯤꯕꯤꯕ, ꯏꯟꯀꯔꯦꯖ ꯇꯧꯕꯤꯕ ꯀꯥꯡꯕꯨꯅ ꯃꯌꯥꯝ ꯑꯃꯁꯨ ꯍꯥꯏꯕ ꯀꯌꯥ ꯑꯃ ꯂꯩꯈ꯭ꯔꯦ. ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯑꯣꯅꯦꯕꯜ CM ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯄꯨ ꯑꯣꯏꯕꯤꯔꯤꯕ CMꯅꯗꯤ ꯁꯨꯃꯥꯏꯅ ꯁ꯭ꯀꯤꯝ ꯍꯧꯗꯣꯛꯇꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯆꯍꯤ 2-2ꯒꯤ ꯁ꯭ꯀꯣꯂꯥꯔꯁꯤꯞꯀ
ꯑꯩꯈꯣꯏꯒꯤ ꯄꯦꯟꯁꯤꯟ ꯂꯣꯟꯒ ꯄꯤꯕ ꯍꯧꯕ ꯍꯧꯔꯦ ꯑꯩ ꯏꯁꯥꯃꯛꯁꯨ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯕꯜ CMꯅ ꯄꯤꯕꯤꯕꯗꯨꯗ 2 times ꯑꯅꯤꯔꯛ ꯑꯩ 30,000 ꯑꯅꯤꯔꯛ ꯁꯨꯃꯥꯏꯅ ꯐꯪꯕ ꯌꯥꯎꯈ꯭ꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯃꯨꯛ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯁꯤꯗꯒꯤ ꯍꯦꯟꯅ ꯍꯧꯖꯤꯛ ꯃꯇꯝ ꯂꯨꯄꯥ ꯂꯥꯈ ꯑꯃ ꯍꯥꯏꯁꯤ ꯀꯩꯁꯨ ꯅꯠꯇ꯭ꯔꯦ ꯂꯨꯄꯥ 10ꯒ ꯆꯞ ꯃꯥꯟꯅꯔꯦ 100ꯒ ꯆꯞ ꯃꯥꯟꯅꯔꯦ ꯑꯗꯨꯅ ꯚꯦꯂꯨ ꯈꯤꯇꯪ ꯂꯩꯅ ꯑꯃꯨꯛꯀꯁꯨ ꯍꯦꯟꯅ ꯃꯌꯥꯝꯕꯨ ꯑꯥꯔꯇꯤꯁꯁꯤꯡꯕꯨ ꯏꯟꯀꯔꯦꯖ ꯇꯧꯕꯤꯗꯅ ꯃꯅꯤꯄꯨꯔꯒꯤ ꯑꯥꯔꯠ ꯐꯣꯝꯁꯤ ꯌꯣꯛꯈꯠꯄ ꯑꯣꯏꯅ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯀꯤꯝ ꯃꯌꯥꯝ ꯑꯃ ꯄꯨꯊꯣꯛꯄꯤꯗꯅ ꯑꯥꯔꯇꯤꯁꯄꯨ ꯁ꯭ꯄꯣꯔꯠꯁ ꯀꯥꯡꯕꯨꯁꯤꯡꯗ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯃꯣꯏꯒꯤ ꯆꯥꯅꯕ ꯒꯣꯜ ꯂꯧꯔꯛꯄ ꯁꯤꯜꯚꯔ ꯂꯧꯔꯛꯄ ꯑꯁꯤꯒꯨꯝꯕ ꯃꯇꯝꯗ ꯃꯈꯣꯏꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯡꯒꯤ ꯊꯕꯛ ꯃꯆꯥ ꯄꯤꯗꯅ ꯏꯀꯥꯏ ꯈꯨꯝꯅꯕꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯅꯤꯄꯨꯔꯒꯤ ꯑꯥꯔꯠ ꯐꯣꯝꯕꯨ ꯌꯣꯛꯈꯠꯂꯤꯕ ꯁꯨꯃꯥꯡ ꯂꯤꯂꯥꯕꯨ ꯌꯣꯛꯈꯠꯂꯤꯕ ꯑꯥꯔꯇꯤꯁꯁꯤꯡꯒꯤ ꯃꯐꯝꯗꯁꯨ ꯑꯦꯅꯤ ꯃꯃꯤꯡꯇꯒꯤ ꯑꯣꯏꯔꯁꯨ ꯁꯨꯃꯥꯏꯅ ꯗꯤꯄꯥꯔꯠꯃꯦꯟ ꯃꯆꯥ ꯑꯃꯗ ꯀ꯭ꯂꯥꯔꯛꯇ ꯑꯣꯏꯔꯁꯨ ꯄꯤꯌꯣꯟꯗ ꯑꯣꯏꯔꯁꯨ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯒꯤ ꯀ꯭ꯋꯥꯂꯤꯐꯥꯏꯠ ꯑꯣꯏꯕ ꯌꯥꯎꯗ꯭ꯔꯒꯁꯨ ꯄꯤꯌꯣꯟꯗ ꯑꯣꯏꯔꯁꯨ ꯍꯥꯞꯄꯤꯗꯅ ꯃꯥꯒꯤ ꯇꯨꯡꯒꯤ ꯐ꯭ꯌꯨꯆꯔ ꯂꯥꯏꯐꯇ ꯈꯤꯇꯪ ꯃꯃꯥꯏ ꯆꯨꯝꯕꯤꯅꯕ ꯍꯣꯠꯅꯍꯟꯅꯤꯡꯉꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯑꯩ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯐꯝꯗꯁꯨ ꯑꯩ ꯊꯃꯣꯏ ꯁꯦꯡꯅ ꯑꯩ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯑꯩꯈꯣꯏꯒꯤ 18 ꯆꯦꯅꯦꯜꯅ ꯉꯁꯤ ꯐꯥꯎꯕꯗ ꯅꯨꯡꯉꯥꯏꯔꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯀꯌꯥ ꯄꯨꯗꯨꯅ ꯃꯤꯌꯥꯝꯒꯤꯗꯃꯛ ꯂꯥꯛꯆꯔꯤ ꯃꯊꯪ ꯉꯁꯤꯒꯤ ꯁꯨꯃꯥꯏꯅ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯕ ꯁꯨꯃꯥꯏꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯁꯨꯃꯥꯏꯅ ꯃꯊꯪ ꯑꯩꯈꯣꯏ ꯑꯥꯔꯇꯤꯁ ꯃꯌꯥꯝ ꯑꯃꯒ ꯎꯅꯗꯨꯅ ꯃꯤꯌꯥꯝꯗ ꯊꯝꯖꯒꯦ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯀꯥꯏꯅꯅꯕꯒꯤ ꯌꯥꯊꯪ